अहानबदा यamna maruiba paw amabda thamjage Kuki Millitantsingna Athuba Matamda Sugnu Amadi Serouda LANDARAKPA YABAGI CHINGNABA LEIBADAGI CHECKSIN THOURANG LOUKHATKHRE May ahumdagi Churachandpur district epicenter oiduna satharakliba thataret heklaba manipuri thokliba kanglupki irang asina mapung fana sokhalaba CHECKSIN district ki manungsana leiriba Sire Amadi Sugnu da Kuki Millitantsingna Athuba Matamgi manungda akanba mawngda LANDARAKPA YABAGI oithokpa leibadagi hojik ngak senbagi thabuk akanba mawngda chathakre pause asina Sugnu Amadi Serouda leiriba khunjakhdagi phangba pawgi matung inadi Kuki Millitantsingna makhoina phone tawrakpa amadi radio sena singba wari sanaba matamda Sugnu Amadi Serouda December gi aroiba sayon amadi mathang sahi 2024 gi January gi angan basarukta angakpa mawngda landarakani haina phongdokpagi paw taba fangle hari paw asina hai Kuki Millitantsingna suksoi soidana Sire Amadi Sugnu khulda akanba mawngda landarakani haibagi achet pathajabai asi leibadagi khul ani asigi khunjasing animakta hingnungthil animakta khul ngak senbagi thabuk sathari loinana khunjasingna Sugnu turen amadi singkhong yobo phawo sathok sasen tawba ngamdana leiri numdang hek yobaga khunjasing yumdagi mapal thok tana amadi khulngak khunja volunteers sing ne yamna section na khulngak pugi thabuk sathaduna leiri hairi hojik Sugnu amadi Sire khul ngak senbagi damangta state security force haibadi IRB MR CDO police na singba asoba thodang loduna ngak senbagi thabuk sathari masigi mathakta BSF na khunja sing ka afaba mari thamduna ngak senbagi thabuk asida su asoba thodang lori haina khunja sing na pongdorakli adubo hojik Sugnu da leiriba contractor chuba Assam Rifles ki kangbuna di miyam ga afaba mari thamba haibadu oidri Assam Rifles ki kangbuna mapal thokna ngak senbagi thabuk toba pamdabadagi nupi miyamna Assam Rifles ki kem mamangda phamjinduna leibagi thabuk phawu chathaduna lei hairi khunja kayana phongdorakpagi matung inadi khunjasing leitana leiba ngamdre maduna manipur lenga ke maikaidagi Sugnu amadi Serouda ahenba state security force thajin biraktuna ngak senbagi thabuk paikhatuna Kuki Millitantsing thangnana leiriba singgi mafam singdagi taktokpiyu loinana Sire amadi Sugnu gi miyam sing leitana leinabagi lamda Sugnu Kendra gi Congress ki MLA K Ranjit na sobo thodang hotnabiri masigi damakta su MLA Ranjit pu khunjasing na thagatpa su phongdorakli aduga mathang update asina extend da Churachandpurgi Kuki ahum Sire ngasi lambi khudongtiba thodok amada Churachandpur macha Kuki ahum leikhidre kharna sokapan nangle soklaba singi marakta phipam lubasu yauri hairi accident gi thodok adugi matangda pause asina phangba pawgi matung inadi ngarang numidang aijol Churachandpur satpaki lambi paringda tongan tongan ba mafamda thokiba accident ani da miyoi ahum adu leikhidabani hairi pawasina hai ahan bo ina ngarang numidang pung 3 rom taba matamda miyoi 10 puduna lakiba Tata Sumo registration number MZ029093 asi khwan amadi khondung sei village ani gi marakta lambi gi phibam phattabana gari adu longkhibani hairi thodok adu da miyoi ani sibaga loinana miyoi nipan asok apan nangki hairi laikidraba miyoi ani adu gari adu gi driver Churachandpurgi ngathel village tagi mangboi allies MB Jomi apokpa jamchillam amadi Churachandpurgi muya bhengdagi Frankie Larakimya kauba miyoi sing oiramba yai hairi thodok adu thokraba matung matam ikan kanadana numidang pung 8 taba matam du lambi paring asigi Pawal harang amasung ngopa ani gi marakta accident thokpadagi gari edu tongmakpa passenger ama sikibaga loinana miyoi khara sokapan nangki hari laikhidraba amadi soklaba singi masak maming khangba ngamdri pawgi source asigi matung inadi khudongthiba nanglaba Tata Sumo adu lambi dagi lok ki sarukta fit chamri rom takhibana maram oiraga asiba migi masing hengalakpa yai hairi aduga mathangi update asna thangal khulda announcement IM amadi ZUF ka khut thoknakre ngasi ukpung torka makhairom taba matamda none district ki khopum police station gi manung chana leiba thangal longjang village manakta leiba Don Bosco school meya da Nagaland gi lalhulupam oiriba hojik bharat lenga ka nongmai ka palem na dun shanti gi wari sabagi khungjing changsil liba announcement IM amadi ZUF Jelarong United Front ani gi marakta nongmai kap nakre ayuk pung torka makhai tegina pung 3 minute kunrom nakal ani gi marakta kan mongda nongmai kap naki police tagi phangwa pawgi matung inadi nongmai kap na ba aduda asok apan amadi misimina yawba leikhide adubu haidorokpa nongmai maruna thangan khulgi yum khargi faklang da nongmai maruna panbagi mafam dilerami thodok asi thokle haibagi pawhek phangbaga none district police ki kangbuna thodok thokphomgi akoibeda sangsinduna thi humbagi thabuk sathaki maduda mifa mipun amadi khusu khulaina singbu phagatpagi paw leite hari thajaba yaba mafamdagi phangba pawgi matung inadi nongmai kapnabagi thodok aduda ZUF ki maikaida misimina khara yorom bayai haina thajanari aduga aroibagi update asna ZMP gi lusingba laldu homa ngasi Mizoram gi chief minister oina wasak lokre veteran politician amadi Joram people's movement leader laldu homa ngasi Mizoram gi chief minister oina governor Hari Babu Kambham party na arun bangak pagi wasak lokre
wasak lobagi thoram asida ngasi pung taraga mathoi tabu matamda aizolgi Raj Bhavan da pangthokibani video sing bibagi damakta mayam pumna umukah na thagachari anubu update ki damakta online Manipur YouTube channel asbu nuksibidina subscribe to bidamo. Thank you.